ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ? ꯏꯃꯥ, ꯏꯅꯥꯎ ꯍꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯅꯍꯥꯟ ꯆꯥꯛꯀꯧꯕ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯃꯤꯅ ꯍꯥꯏꯔꯝꯃꯤꯗꯣ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯐꯖꯈꯤꯔꯣꯏꯌꯦꯅꯅꯦ ꯍꯥꯏꯔꯝꯃꯤꯕ. ꯅꯪꯕꯨ ꯀꯧꯅꯤꯡꯕ ꯅꯠꯇꯦꯅꯦ. ꯃꯧ ꯑꯇꯣꯝꯕꯤꯁꯤꯒꯤꯅꯦ 이한 한바 ꯆꯥꯛꯀꯧꯕꯅꯤ. ꯃꯁꯤꯗꯩꯗ ꯅꯪꯅ ꯑꯃꯨꯛ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯗꯣꯏꯁꯤ ꯀꯩꯒꯤꯅꯣꯕ? ꯆꯥꯛꯀꯧꯕꯤꯅꯕ ꯅꯕꯨꯡ ꯅꯧꯄꯥ ꯅꯃꯥ ꯅꯄꯥ ꯂꯩꯇ꯭ꯔꯦ ꯈꯪꯉꯗꯤꯅꯦ ꯅꯁꯥꯅꯅꯦ ꯋꯥꯈꯟꯗꯣ ꯈꯔ ꯈꯜꯂꯨ. ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕꯅꯦꯅ ꯀꯧꯖꯔꯤꯕꯁꯤꯗ ꯍꯥ ꯃꯁꯤꯗꯩꯗ ꯄꯣꯠꯆꯩ ꯂꯩꯗꯅ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯂꯣꯏ ꯊꯅꯝꯃꯅꯤ. ꯅꯃꯥꯏꯗꯣ ꯃꯤ ꯑꯣꯏꯕꯒꯤꯅꯦ ꯅꯃꯥꯏꯗꯨ ꯄꯥꯜꯂꯗꯤꯅꯦ 이까이ꯒꯗꯕ. ꯅꯃꯥꯏꯅꯦꯅ 이까이ꯕ ꯈꯪꯗꯕ ꯁꯥꯔꯗꯅ. ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯟꯗ꯭ꯔꯗꯤ? ꯏꯅꯥꯎ, ꯑꯩ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯪ ꯕꯨꯡꯉꯣꯁꯤ ꯄꯨꯔꯒ ꯆꯠꯂꯣ. ꯑꯗꯨꯒꯅꯦ ꯏꯃꯥ ꯄꯥꯕꯨꯡꯗꯁꯨ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯨꯀꯣ. ꯃꯃꯥ ꯀꯀꯥ ꯃꯅꯥꯛ ꯆꯠꯂꯒꯦ. ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯏꯆꯦ? ꯏꯆꯦꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯝꯃꯒꯦ? ꯆꯠꯇꯕ ꯌꯥꯔꯣꯏꯌꯦ ꯏꯆꯦ. ꯏꯅꯥꯎ, ꯑꯩ ꯆꯠꯂꯔꯣꯏꯌꯦ. ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨ. ꯑꯩ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯉꯝꯗ ꯇꯧꯕꯅꯦ. 이제 난 학장 그슈 도우데 에이 강해. 로이샬로 짜세. 이제는 짜트라디 아이슈 잘라라. 이나 아두마인 떠오그노. 낭나 이부 복미나바나 시막니 칼라가디 이제 ngasi기디 레우라게. 낭기디 한번에 짰다봐야 돼. 세 짰나봐 떠오로. 이제 낭모 아칸간 마누피세 레이라모이고 이제. 이제나 하이리바 와이싱도 까나나 하인마노 아이 로이 칸기 아이 ngasi디 복ning yam nungsi 이제 아두마이 떠오노. 세 짰나봐 떠오로. 탱크라니 호랭가 나 할로고. 세 짰로 라오.